नरेंद्र मोदी जी मसा की सुमांग चखाइर थमगा मीगी सुमांग लोइसन बचली मणिपुर की इरांग लानसाना लोइसन बिरो कोना यूक्रेन की लांदुगी मतामदा खनबिरो म्यांमार की केएनएबी की केडर सिंह अनोबो पाव अममुक लाई चिनाव मैम केएनएबी केडर सिंह म्यांमार रोमदगी ड्रग्स अमसुंग खुजु खुलाई पुथोरागा चंगकदोरी हैबगी पाव अनोबो अममुक लाई है तौरीबसे करीनो हौ खरनी की ममांगदा म्यांमार रोमदगी कुकी मिलिटेंट्स अमपन चंगखरे हैमनु अदुगी पाव अममुक लाई असुगी मतुंग अमुक अमुक चंगखिबजिंगदो कन्फर्म ताद्रिमो हाय हौजिक अमुक अनोबो पाव अममुक लाई केएनए की म्यांमार रोमदा लैबा केडर सिंह खुजु खुलाई लोइना ड्रग्स पुसलगा चंगक तोरे बगे पाव अदुदी तामिनरसी करीनो अखोइदा सानरिबसे करमना अचुम पावनो करमना अरानो पावनो सममना हनबा म पोगलिबसे करीगिनोबा म्यांमार कुकी लालहौबा चमापन संगसिल्लकपगी रिपोर्ट ऑनथोक ऑनसिन तौख्रबा मतुंगदा वायरल अमा अमुक थोलकले केएनए की केडर सिंगना म्यांमार खुलाई अमसुंग ड्रग्स सिंग पुसिल्लकदौरे अतुप ngarang kuki lalhuba mari phare haibado ngasi amukka pawama lai kuki lalhuba mari do thado khare bagi pawama adudi chino mem taminarasi boy mitai na thamlakpagi matung ina ngarang numidang pung nipan ngamene nifugi mamangda UTBH ke ZBH ki lalauba mari farba matungda kuki nupi singna amuk pung 13 ge minute kun gi mamangda lauthok pangamle hairi haiba post amakak chap manana thamlakle Nagaland police na kuki masa mari phare irang asigi marakta mi chathok sin toba national highway blockade tawsalaga mokhoina lupa karor gi drugs puthoga manipur dagi karnataka da puna ba lupa karor gi drugs puramba kuki masa mari Nagaland police na phare kuki singsina asugumba drugs kaya posai yolaga maitei da landana ba khujukulai lei adudi pause tarasi sinong mem kuki ahum drug ka konana Nagaland police na phare kuki macha yauna miyoi mari lupa crore ahum rongi mamal oigadaba drug ka konana Nagaland police ki kangbuna phare hairi pawasi Operation Jai Maa Kali chatharani hairi kuki lalhoba singi mathakta Bharat Hindu Mahasena na adudi pause tathosi chinau mem haide sin kuki militant singi mathakta Operation Jai Maa Kali chatharagani haina Bharat Hindu Mahasena na phongdokre kanama romdana kuki masama kulen phangare ay adugi pawdusu marak sigamda tathoksiko kuki masa Jacob Kaubama Irak nabadagi bhawalaktre ye iroibasu haitaba kuki noina isingkum ledi siba tabani haina thamlakleba kanglaipak apunba kolauge update asiga loinana punsi se BSF की DG ngasi imphal da thungare moreram du salure Assam Rifle की ऑफिसर सिंह तौरंबगी मतौ मोंगदा कुकी सिंह तौनिंगबा तौहनबा याबदो अदुमाइंदी तौबिगनो हाइना संगइबा BSF की DG दा अमसुंग लाइबा BSF पर्सनल म्यांगे फमदा इकोगनोना रिक्वेस्ट तौजरी मोरे रोमदा कुकी नुपी सिंह लंबी तौखाइरगा सेंट्रल फोर्स संगकपा पीदबा अमसुंग स्टेट फोर्स संगकपा पीद्रिबा असुगुंबा लोना चनबा यादबा थबक तौरिबा से सब साना मोगी मथकता एक्शन लौबि हाइबो अफम सितगा थमजरमगे अदुदी चिनाव मैम पावसे तामिनरसी BSF की DG Daljit Singh Chaudhary ngasi ayuk pung 13 makhai taba matamda Imphal Airport ta thunaki mahakpu ADG tungda Manipur Police ki Director General of Police Chief Secretary Manipur amadi marilenaba senior officers gasu unaduna wa khanaki hairi harau thenda entry drone ama khille hairi CRPF singna kuki singna kautuk senjam chirang romda drone tawraga landarakpada khangba amasung akthokpa ngamnabigi tamaktani hairi adudi isinau mem pause taminarasi Paugi matungina Imphal West District manukchana leiba Harautel Sports University manakta leiba CRPF ki camda anti drone jammer ama install tawduna khinkre hairi drone jammer asina senjam chirang kautuk amadi thangnana leiba meetei khulsing cover tawba ngamga dawri amadi kuki militant singna drone sejinaduna bom thadarakka doire haba irai laina khangba ngamlagani hairi meetei lip Machit oina kuki lalhoba chamapana do changakpani be yofamju thamai aduga kuki lalhoba singna asuk laina changa aga michamda maitei da landari base kanana support tori bono kamaina changa ibana base mayam ju khangi bani ko adure su pause mukamuk taminasi aina thamlakpani Kwagathel 360 ge update amada asumna thamlakle madude kasum line da IED phumle haina divert toraga molhamdagi cycle da KNA yankai penetrate tawkre samapan se masit changlakle courtesy oza pramod haina oza pramod athamlakhibo wapambo pawdam ladun maraga sida maitai masa ahum mafam khangdana leire haibado phange habagi pawsu lai chinaw mayam aduna mayam me paina biganu haibo pham sita thamjage aduga ichinaw mayam da so haijagadabadi
लोकेशन से मसक खंगना कदाई भाव अखोइना चथोकपा जाय कदाई भाव अखोइना चथोकपा यादे बसे अखोइ मेति इचनाउ सिंगना अदुकी मतिक सेक्सलगा खोंगथांग थांदोकमिनसी लाइफ की ओइबा करियर सु सेमबगी यामना दरकार ताई अदु ओइरगसु पुंसी से लैरगनी करियर सेमदोरिबसे अदुना मैतै इचा सिंगदा इचनाउ सिंगदा इबुंग उपा सिंगदा हाइजगदबदी करम्बा मफमदा करम्बा तंजा भाव अखोइना चटपा याबगे बसे सेक्सलगा चटमिनसे मफम सितगा थमजरमगे अदु इचनाउ मयाम मखा ताबा पाव मुक तामिनरसी Kaitel Manbida Army Recruitment Yawa Satkiba, Tiba Kangdana Leramba, Mio Ahumatu, Pangbangam Lehide, Amadi Segmai Police the Lady High, Anidia Assam Rifle, DIG na Sep Boy the Hide. Narendra Modi na Ukraine da Santi Pranga Bakana Honari, Asomdana, Kuki Laloba Singangasi Suzirida, meetei mathakta landari. Narendra Modi ji masagi sumang di sit kening draga migi sumang sit pachali masagi sumang sai do hana loisin bi hoi bofam sitaga thamjage hauji manipur India se hana ingtap na ba hona view India se hana shanti pubiro manipur se hana shanti pubiro hoi bofam sitaga thamjage aduga meetei amasung manipur da sanari base karino kuki laloba sing amuk Myanmar romdagi khuzukhlai amasung drugs ka loinna changak toreba paw amuk kanna viral chalaiba khani mamangda kuki laloba chamapan changai haina muk viral chalale mayam se chamam na halle aduga amuk khani gi matungda changa khiba kuki laloba singdo confirm ta de khangde muk haire aduga ngasi amuk nauna kuki laloba singna amuk Myanmar romdagi khuju khulai amasung drugs busala changa kani habagi paw amuk viral chalai karino tawri base kari gino chamam na hali base Karamba pauna achum mano karamba pauna aran mano karino khoina khangdori base aduna haijagadabadi achumba paw leiba tungda karina achum mano khangbagi tungda paw se phongbiro angang sana banate taunari ba mayam ase mi ge thawai ase sinari bani isa gi thawai dudi yamna nungsina siba kiramgani leiriba security advisor dungaire Narendra Modi ji dungaire Amit Shah ji dungaire Aikhoi Manipur gi CM oibiriba Pabong Biren ju dungaire ai thawai sidi siramdai da yamna kiramgani siningamoyaba adumaina micham laire bagi thawai siga Narendra Modi ji gi thawai ga khena base karino Amit Shah gi thawai ga nomagi chara tana sajariba micham dugi thawai ga khena base karino aduna security advisor oigera amabu oigera oining basu oijera sanu Manipur gi laingak ne na sangaiba India gi mapi mapane na khanliba pham puriba matik chare na thami base adu digi sapchaba thabak thoram chatharam bazai tawtabu Manipur se ngasi sijalai base nomagi leptadana mi sirai bani aduna mafam marang khangdaba paw fix oidringa gi hana sandok pirakanu sinari ba sing se maitai gi thawai sing se yamna laina kari sunata mare khanbagi matomong chatha birakanu aibo afam se asitanga thamjaramge aduga Aroibada haijagadabadi ichinau mayam Aikhoi gi haureiba ichinau singdasu leiba ibung yupa aduga piba nupi masa nipa masa mayam dasu kadai dagina kadai bhaw akhoina hojik gi matam siga chatpa jai Aikhoi gi iramdam Manipur ni haurakpadaina loi bhaw east dagina west bhaw kuna mari makta akhoina ningtamna chatpa yagadabado akhoina ngasi chatpa che khausakna na lan tawholaga Aikhoina meitei masa khatang moi Akoina hojik piriba LRC momda lanjan bada meitei masabu tamthina hale base kanana thogali banwai base asi phajana khandasi India lengak na central government na loisin ge na khallabadi nongmada loisin bajaba asigumba karisu nataba yamna pik liba Manipur asiga thoiba irang ase nongmada loisin ngamba irang so loisandri base kari gi loisandri bano angam sinarasanu leiriba meitei hinje loina sigrasunu khallira natraga kuki ka meitei ge jana bada ahing baduna leijahorasanu asibado sijagarasanu hairira natraga meitei hinje loithoke ana khallibra karino moina khallibase aduna ichinaw mayam section minasi hojiki oinadi karama famdana kadai ba khoina chatpa yai karama famdaina kadomda chatpada karama matam bha khoina chatkane base section minasi career su semgadabani imalebak su kangadabani matam khangna kari tawgane base akhoi khangna tawminasi aduga soide baise kanaso ngamde tawtabu soidana ba hona minase bo famje asima tanga thamjaramge ichinaw mayam pari mom channel sibu yengbiriba mayam punamapu ikai khumnajari ngasi pari mom channel na thamjariba video sida asoera ne okhyo kya lerega so ngakpi waina yengbiriba mayam punamki famde ikok nonjari video se ngasi gi matang se ga loisanjarage kanglei pakna yai phare ibodo pakhang mana yai phare amuka so haijeramge akhoi section minasi asengma pauna karino aranba pauna karino amata khangdiri aduna
इमा लेबाकी तमकता खोंथांग से मुन्ना खंदरा थांगमिनसी अपुन बना पांगली अखोय पुंजन मिनसे बोफम जे सिमता का हाइजेगे इबदो पाखंग मना याई फरे कंगले पाक ना याई फरे